Anmadumuru Boxing Pijari Yamlava Indian Army na helicopter yauna hairok mamang singi akoibada operation Thakrai. Social activist Malim Tungangi Santi ki paujel puba kongsat ngasi Imphal da yorakuna lushin kray. Torbung attack to Chenaba Kuki terrorist sing action logani resettlement makasata lagani haina Gurkha regimena kunja sing the Thajabati. Torbung the Pamina losing by UNLF ki designated came Amathamdana kunja sing Lakan Biro Haidana Kumantem Chandramani the Fondorley. Torbung the bomb kapsin kibadu hairok prajanani haina kalabra haina kunja signaling up tanglali. Amadi Manipur the PMGSY ki package kaya linga asina arim bada manghale haina MLA Megachandra na Fondokray. Kormjari, Mami TV Prime Time News, being WTV Risa Panupu AMARJIT THOKCHOM na Taram Nuksari. Hoji Paus Sandon Pijari. Kuki militant Karna, Bishnupur District Torbung Maikeda Bom Yauna Nomai Kapsinduna, Maitei Kulda attack Chata Krabamatung Ngasi Ayuk Thawal District, Hairok Assembly Constituency, Hairok Mamang Singi, Akoibada, Masing Yamlava, India Security Force, and Silatuna Operation Chatakray. Thaudodugi mathangda Manipur Police amadi Indian Army ki maikaidagi karigumba wafum amata phongdorakpa leitaba maramna masing yamlaba security force na chatakiba chamba military exercise amara natragana operation chatharibra haibadudi chap chaba khangmangamdrei ngasi ayuk anganbadagi hauna hairoki mafam kayada masing yamlaba Indian Army na sangsilakhi security force sing adu masing yamlaba Casper Gari Singh Thujilakhi hari. Madugi matungda helicopter da Fara Commando Singh Hairok Singh Mayada Thadaba Miyamna Unaki amadi Nongthakta drone paibiki saktamsu Miyamna Unaki. Adu numidam wairam fawa Maikei Adomda Nongmai Maru ama fawa kapagi makholi tanakidi. Loinana security force ki Maikei digi Hairokta Ladiba Yum Singh da Sangduna operation chatakibasu ukidi. Adumapung asi masing yamlaba security force and satakiba mong matau sing adu hairok prajam yamda aki akhang phauhalle haiduna lamdam adugi miyamna phongdok narki amadi ngasi pangthokiba operation aduda mifa mifun tawkibagi paudi hojipmaki oina leitri. Cycling for Manipur Peace Haiba Timda Santi Paujel Puduna Lakiba Transgender Social Activist Malim Tungamgi Kongset Ngasi Aswe Angam Yaudana Imphal Yokray. Transgender Social Activist Malim Tungamna Chahi Asigi October Anidigi Hoduna Set Kiba Kongset Asigi Aroiba Pantungpam Imphal Kangla Yor Labamatunda Ima Kaitilgi Ima Ibel Singh Yauna Tongan Ba Mera Paibi Lupki Thomi Singh na Mahakbu Harau Teamno Okpagi Thorum Amasupang Toki. Hiramasiga Marilena Paumi Singa Unaba Amada Transgender Malim Tongamna Haikibada Sahi Asigi October Anidagi Horga Cycling for Manipur Peace Haiba Timda Santi Paujel Puduna Chatkiba Kongset Asigi Ngasi Aroiba Numit Fawda Tha Aniga Numit Taragatarit ni Changki Aduba Ahana Face Kiwin Chatkiba Kongset Asigi Aroiba Pantungpam Imphal de Yorok Pumatamda Lamdam Asigi Tongan Ba Lupki Thomi amadi ima ivel kayana harau tayamna okpiba asigi damaktasu mahaki thamoida aduki matik nungaiba phawi
लोइनना दिल्ली दगी हौरगा इम्फाल फाव लाखिबा खोंगसेट असिदा तोंगान तोंगान बा मफम असिदा लेरिबा ऑर्गेनाइजेशन अमदि यूथ सिंगी माइकेदगिसु पुकनिंग थवटपिरखि अमदि तोंगान तोंगान मफम सिंगदा लेरंबा सेक्यूरिटी फोर्स सिंगी माइकेदगिसु अचौ मतेंग पांगबिरखि अदुमपु शांति की पाउजेल पुबा खोंगचत असिना लाखपा मतमदा तोंगान तोंगान मफम सिंगदगी अचौबा मतेंग पांगबिरक्लगा करिगिदमक्ता मणिपुर लेरिबा कुकी कम्युनिटी सिंगनदी करिगिदमक शांति पामद्रिबनो हारिबा शांति पुदुना चटखिबा खोंगचत असिबु कुकी ऑर्गेनाइजेशन खरगी माइकेदगी रिलीज थोक्तुना तोंगान तोंगान बा चार्ज सिट थांगलक्तुना सिंगनरक्लिबनो मखोइना थोक्खिबा प्रेस रिलीज अमदी कांगपोक्पी फाउबा यारोई हाइबना चिंगबा वाफम सिंग फोंदोरखिबा अदुना आइडिया ऑफ मणिपुर युमफम ओइदना लेमिनरिबा फुरुप खदिंगबा नुंगसी चानना लेसी हाइबा असिगे मायुक्ता मणिपुर बु थुगाइनबा होनबा शांति पामदबा फुरुप सिंगे हाइबसी मयेक सेंगरे ताकनी शांति बु पामजबा मियामगी मतेंग लौरगा मखोइगी मथक्ता फोंगना अचुंबगे थबक चथगने हाइकी कैसे लारे बीमाई बेमा अमदी जंगसबु कोंकी अरोय बनुमिनी आइगे जर्नी से मरुओइना सेकेंड अक्टोबर दगी दिल्ली की कुतुमिनार दगी हौरपदुना तोंगान तोंगान बे स्टेट सिंग हाइबदी यूपी बिहार वेस्ट बंगाल बिहार अदुग असम लोइनाना नागालैंड फावरबा मतुंग मणिपुर लांसलकवा मतमदा कोतुगी कांगुदगी प्रेस स्टेटमेंट अमा थोगलक्तुना आइबु फोंगना आइगे इथक्ता फोंगना किहलकबगा लोइनाना मदुगी सुमथक्ता तोंगान तोंगान बा कुकी की फेसबुक पेज ता आइगे जेंडर पनबदा नतना तोंगान तोंगान बा आइबु गकबा खोटबा तवरगा हाकनी हाइबना सिंबा तोंगान तोंगान बा मियोइबा अमदा अकी खंपोकबा याबा वाहै वता मयाम सिजनरागा आइगे जर्नी से कांगपोक्पी लांदनबा मणिपुर दगी सेपरेट एडमिनिस्ट्रेशन डिमांड तालिबा कांगुना यामना कन्ना होनरबसु आइगे दे साइकिल थौबा थौदबा कांगपोक्पी क्रॉसिंग तौरमगा इम्फाल यौरपा हाइबसी आइगे पांडम ओइबनिना मकोय याम कन्ना ngak sen laga lehawi lambida adubu aina security gi mateng lawjare haraga aina hiksa gi thogdok thohaningdabadagi tuminna ai kankoppi lale haraga moina duty tawriba mafamdo lale haraga ngasi sengmaida ngarang thumaba matung asi imphal yogjarakani loina loina na aigi peace journey asi delhi dagi na ngasi mafam je yawa phawda public ki support aduki matik thangi loina loina na youth kaya ki support thangi manipur ki mapanda leiba student organization mayam na su yamna chawraba mateng pangbirakpada natana tongan tongan ba state singda leiba police department singi side tagi mateng pangbirai adubu aina ahanga phase ki state manga cover tawrakpasida leiriba mipum khudimagna di peace ki matangda manipur da shanti hanjalaknaba honabada mipum khudimagna di mateng pangngingbagi wakhalon leiraga especially कुकी कम्युनिटी खक्तंगनदी मणिपुर दा शांति थंबसे पामद्रिबसे करी मरमगिनो हाइबा वहांग जिमाई हंजनिंगी अदुगा मणिपुर की मियाम अमसुंग मणिपुर की मनुंग अमसुंग मपांदा लेजरिबा शांति पामबा मियोय पुमनामकी मतेंग लौरे हारकादा मणिपुर दा शांति थुकाइनबा होनरिबा मिहान मिपुन चथबा अदुगा पुन्ना हिंगमिनरिबा पोसिगी वाखलोजे थादे हारकादा सेपरेट एडमिनिस्ट्रेशन की डिमांड तानबगी मथक्ता मिचम मियाम हातना चिंगबा नुंगती नमी खुदिंगी हिंसा की थोगदोक सिंग थोहलगा मियाम पुंगिंग वाखल लैताना लेहंदबगी मथक्ता मियोय कया मफम मरांग खंगदना लेलनबगी थबक अमा ngasi भावदा मोइना मखा चथरकबगी थोंग असे यान हक्तेंगना यानिंगदे मसिना आइगी तंगाई फदना पीस कैंपेन से हौजगिबनी अदुबु हौजिके आइगी पीस कैंपेन सिगी मतंगदा ऑल इंडिया पुंबदगी तोंगा तोंगान बा लेरिबा पीस फोरम सिंगना आइगी कैंपेन सिदा मपुंखाना मतेंग पांगजले हारकांदा मणिपुर दा शांति हलकनबो होनाबदा मोइसो हक्तेंगना आइगा थबक तौमिनागनी हाइबगी मोइना ngoda thajabsu pibiragle aduna hujikti manipur da punna hingminariba manipur gi idea of manipur habesigi wakhalonda singnaraiba santi thugaiba pamba miyoi singsigi mathakta di aina kongna lepaga loinana moigi mathakta thabak tawgani haiba wafam se ayangna thamjari loina loinana ai mamangda so haijakrabani kotugi statement do pungkun mari gi manung da hadokpiyona adubu ngasi pungkun mari helaba wa moina hadokpagi wafam leite adumangna aigi mathakta aki khangpibada natana moina atamnana national highway sing thingjanbagi thabak ngasi bak tataba sinamara morakanda aina hairiba kotugi leiriba organization sing aduga maruena national highway block tawbada achawa thaudang lauriba kuki community gi mathakta aina atamnana legal action laukhatnabagi damakta tongan tongan peace forum sing gi mateng lauragani haiba wafam asi thamjari
Sige tara taruki numidang pung nipan minit tararom taba matamda torvung amasung phagakso ikaigi khunja singda kuki militant singda bom amasung nongmai kapchinduna attack chatharkiba thogdok aduga mari leina ngasi torbungda taragamapan suba Gorkha regiment ge kangbu sing mafam adugi khunja singga loina nami phom pangthokre mifam maduda taragamapan suba sub Gorkha regiment ge maikaidagi kuki militant singi maikaidagi torbunggi maitai khol singda bom Tabak makatana sathadana akanba tabak sathadana bakanba tabak lokhalagani haibagi thajaba piramki mafam madugi lanjenaklaba IDP sing makatana amuk hanna khunda leita hananabagi tabaksu hauhallagani haina thajaba piki loinana attack aduda chenariba kuki kulai paiba sing aduki mathakta akanba action lokhalagani hainasu thajaba piramki hairi thasi taratruki numidang Kuki kulai paiba singna torbung amasung phogak sau ikaida sathaki be attack aduga mari leina na security force singna Churachandpur district ke manung chanba kangbai area da thibo homge thabak chathabada IED taraga taruk phagat pasungam kharbane कुछ भी हो गया इस गांव में कुछ हुआ मैं रिपोर्ट दूंगा आगे कि मेरे गांव में ऐसा हुआ तो वैसे ही आर्मी में क्या होता है आर्मी में हर अलग अलग जगह को अलग अलग कंपनी कमांडर है मामा का सवाल लिखाएगा मैम कैप्टन थापर ठीक है आपका ये सेटम ये आवाज लिखाई जो है वहाँ भी एक और कंपनी कमांडर बैठा है मेजर जी अब लिखाई डामा ले लेगा कंपनी ना अगर मैं काम हो सर मानव क्या मैं बड़ी मामूली के खंड मानव फुल पोजीशन तो अगर मसले ये हेल्थ के अंदर ये लोग कोई तो वो मांग गिनोइश पुनः रिसाइकलमेंट होने ना है ये ऑफर क्या ना कंपनी का ऑर्डर लेके होता है तो सब कुछ दिखा पड़ता है तो जब तक उसको खाया जाए तो खुद पता लगता है कहाँ से खा रहा है टाइम लगता है सोचने में उसको कहाँ खाया है फिर अपना कीवाड़ी लेके पहाड़ में जाना उसको भी पहाड़ी इलाके में जाना पकड़ने के लिए तो थोड़ा टाइम तो लगेगा हाँ और रात में फिर पता लगाना Churachandpur district ka tainariba maitai khol torbungda pambaina luchingba UNLF MPA ge designated camp ama saduna khunja singak selan biro haina ipomgi president Kuman Tem Chandramanina phongdorale wafamasi indigenous people organization Manipur Maitai Fangal Council Manipur Anoba Sanmitlon Manipur People's Front World Maitai organization amadi palemgi thongmi singna punna senduna Manipur Press Club ta pangthokiba pawgi mifom amada Ipomgi Vice President Kuman Tem Chandramanina Luf Mangagi Mahut Sinduna Phongdorakibani Mahana Bakatana Phongdokibada India government na handak lanjina duna leriba IDP singbu mayum da hanjinaba khong thang paikhalakpa asi Luf Manga asigi maikaidagi thagatpa phongdoi adubu chatliba December tha asigi manungda IDP sing masa masagi mayumda hanjinbagi thajaba pikibagi manung channa handak Phogak sau ikaida amadi torbungda IDP sing mayumda hanjin bahau kiba nongan baga kuki narco terrorist singna afaba makhalgi khulai sinaduna attack chatharakiba adu lup asigi maikidigi akan mamong da condemn thawi IDP singna mayumda hanjin bahaiba si makoigi hakni makoina mayumda hanjin naba honabada lup asigi maikidigi su mateng pangani loinana security na ngak senduna leiriba mafam asida Kuki Kulai Paiba Singna attack Chatharakiba Asi Laibak Tibani Security Force Singna Kunja Sing Asi Ngakpi Sen Bibangam Loidaba Oiragadi Praja Sing Ngak Senba Pambaina Luchingba UNLF MPA ki designated game ama mafam asida thambiro haina Manipur lengakta appeal tawle IDP sing masa masagi mayumda loina mak hanjan hangani haiwa fam duki manung channa yamna kui debida koi Workshop Kaida Arang Nahan Yam Hazada Bonga Yum the head Hanjin Kibaga Mungan Baga Namin to Henba May Kaba Jaksi the high sin at the high Adukumba Muishing Aduna Equity also Kaida Lady Ba Mayum Tadu about Muishing Aduna Mayum the Hanjan Matam the Yam Hango than a make up therapist Musum Bom Singba Yam Akanbak Lighting Sijin Rakana Tandara Kwasidi Yam Kana strongly Kadem Tawi Aduga Madugi Akoi Tongan ba Mapam the lady ba IDP sing Sina Mayum da Hanjina Bokona Matamda Koi Nasi Pre Pomishing of the Saru Jazeriba Koi Lopsinasu
ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯖꯒꯅꯤ ꯃꯃꯥꯡꯗꯁꯨ ꯂꯧꯗꯨꯅꯁꯨ ꯂꯥꯛꯏ ꯃꯇꯨꯡꯗꯁꯨ ꯂꯧꯖꯈꯤꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯨꯝꯗ ꯍꯟꯖꯟꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯅꯍꯥꯟ ꯑꯁꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏꯗꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯗ ꯉꯁꯤꯃꯛ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕꯗ ꯌꯥꯎꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯤꯡ ꯑꯁꯤ ꯃꯐꯝꯗꯨꯗ ꯆꯠꯆꯩ ꯃꯐꯝꯗꯨꯗ ꯆꯠꯆꯕ ꯃꯇꯝꯗ ꯐꯧꯕꯥꯛꯆꯧ ꯏꯈꯥꯏꯗ ꯂꯩꯔꯝꯂꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯗꯝ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯇꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯟ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯗꯁꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯥꯎꯃꯤꯁꯤꯡꯅꯁꯨ ꯏꯕꯤꯔꯛꯏ ꯃꯈꯣꯏꯅ ꯃꯄꯨꯡ ꯑꯣꯏꯅ ꯍꯥꯏꯔꯤꯁꯤ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯃꯐꯝꯗꯨꯗ ꯅꯠꯇꯅ बफर जोन IDP हंजनगदौरीबा लान की चैथें फंगबा कोई मयूम थादोक्तुना चटख्रब तोंगान तोंगानबा मफमसिंगसिदा मखोय मेखोयना युमदा हंजलकपा मतमसिदा मखोयबु ngapi सिनबिगनेना लैरिबा लॉ एनफोर्समेंट एजेंसी सिंग सेंट्रल फोर्स अमतुं स्टेट फोर्स सिंग से मसिदा मोय थाजब लैत्रे मरम मदुना UNLF MPA ओइना मफमदुदा ngak थंबिरो कुन ngakpa अखोयगी मैतै खुन ngakpasing मनपुरी खुन ngakpasing ओइना मफमदुदा ngahanबियो अदुगा मखोयना खुन ngaaब मतमदुदा अखोयगी युमसे नेना ताना हिंबा ngamgani हाइबगी थाजब लै हाइदना माइकै अदोमगी प्रजा सिंगना मैरा पाइबी इमाइबल सिंगना थमकबा वाफमदो अखोयगी नसी पाउमिसिंगा उनजरिबा लुपसिंगा सिनसु मदुदा याम कन्ना अखोय सपोर्ट तौजै मरम मदुना मणिपुर लेंगाक अमसुंग भारत लेंगाकता अखोयना थमजनिंगिसे कैनो हाइकांदा सेंट्रल फोर्स अमसुंग स्टेट फोर्सना ngakpa ngamoidobo oiragadi मखोयगी ममांगदा खंगना खंगना उना उना अदुमक लमेन कोयनबसिंगसिना खुद थारा अबनिना मदो ngakthoknabagidamata kunjasingbuna hairiba UNLF की लानमी MPA से मफम तोंगान तोंगान बा मफम सिंगसिदा थंबिरो मखोयगी डिजिग्नेटेड कैंप हांगनबिरो अदुगा अखोयगी IDP सिंग अमसुंग अखोयगी पेरिफेरी की जगह सिंग से सिगाखनबिरो हाइबा वाफम सिनेबा मपुंग ओइना अखोयना थमजलिसे अदुगा ngasi ngarang si yamna thajadaba mongda 19 JR na hairi lamhen tuenba khulai pai bising do bom kapthar ibising do moi phaba horani moi koiti thirani na hai madu aina sum koina khanbada aikoigi phobokchau ikai imaibel singduna hairak pa wahai gu tabadagi makoisi ikai khangdagi kangpot po oina makoina mamangda soikriba makoina mamangda tawgadaba makoigi mathauksing ado tawraktabadu miyamna makoibu thajaraktabado thajaba amakak thamnadabagi damakta makoigi lalong ama satharapani haina ikoi lawdaba ngamoi makoi chunta thajadre थासी तरा तरुकी नुमिदांग दा तोरबुंग बांग्ला दा मतम कुइन रिलीफ कैंप सिंग दा लेरबा मतुंग दा मयुम दा हंजननबा होनज बदा IDP सिंग दा नोंमै अमदी बॉम कापसिंदुना अकी अखंग पीखिबा अदु हैरोक प्रजाननी हाइना ngasiगी लेंगा असिना खलवरा हाइना हैरोक प्रजाना पेनदबु फोंदोरले ngasi angan bayuktagi hauraduna थौबाल डिस्ट्रिक्ट मनुंग चनबा हैरोक खुंदा यामलबा सेंट्रल फोर्सेस सिंग अमरी स्टेट फोर्सेस की सिक्योरिटी पर्सनल कया थाजिलकपा लोइनना हैरोक ममांग सिंग की मथक्ता हेलीकॉप्टर हन्ना पाइहंदुना अमसुंग ड्रोन फाउबा पाइहंदुना हैरोक प्रजा पुंबदा मी पाइबा फावन किबा थौदोक अमगा मरी लेना हैरोक अपुनबा क्लब अमदी हैरोक की मेरा पाइबी इमा सिंगना ngasi नुंगथिल हैरोकता पाउगी मेफम अमा पांगथोकलदुना हैरोक अपुनबा क्लब की एडवाइजर M रामेश्वर हाई ngasi लेंगा असना हंदक तोरबुंगी IDP सिंगदा नोंमै अमदी बॉम कापसिन किबा अदु हैरोक ननी हाइना खन लबरा तोरबुंगा नकनबा मफम सिंगदा मरा लेबा सिंग फाबा पुन्ननबा होनबीबगी महुत्ता इंगना चिकना लेजरबा हैरोक खुंदा ओइना ओनचिन बिरक्तुना अकी अखंग पोन खिबा असि पेंजदे ngasi थौदो से हैरोक की प्रजा सिंगदा हाना खंगन खिबसु लेति अंगनबा अयुक्तगी हौरदुना खुदक्ता यामलबा सिक्योरिटी पर्सनल कया थाजन बिरकपा अमदे हेलीकॉप्टर ड्रोन चिंगबा कया कोई पाई पाहन खिबा थौदो असना हैरोक की प्रजा पुंबा अकी अखंग फावन बिरे आहलुरब सिंग अमदे अना अये कया अमसु मी पाइबा फावन बिरे मतुंग तारकपददे इंगना चिकना लेजरबा खुन असिदा अमुक हना असिगुंबा थौदो असि थोन बिगनो हाइना लेंगा की पुनिंग सिंगसिलगले पोहनबगी मवंगदा मथोंगरम खंगदना हेलीकॉप्टर यावना संगसिलकना हेलीकॉप्टर सो अनिरक तादना खोतना तौबा सिगुमसे करी मरमगिनो ममांगदा
ngasi nomni mamangda torbung bagrada dugumba IDP singda bom yauna mai kapsilakpa jaga du dadi karima tawdraga ingne signa leijariba erokta sigulumba setren post abadi state post masing yamna andagi koi hero gate ta hero bazar da drone thagatna andagi helicopter sing ba pairakna tawriba se kari maram gino masi hero projagi praja singda akiba piba sigumba se ko hero projana nungajade matungda sigumba si tawbigano karigumba I paw somata khangandana sigumba tawbase hero ki praja sing yamna ipai thabaiba dagi ahal sing anaba kari leiriba sing se sida pakatpa tukatpa adugumba piba se matungda tawbigano sigumba sing se koi irang sulai jadaba ing singla leijaraba sigumba hero ta matungda tawbigano aduna hero ki praja moina ko dok cheri sitai Tunggi yumbiren oirakadoriba fikliba angang singbu masama u fahanba haiba si mipung khuding maki thaudang ni lamdam masigi oina supikliba angang singna matam gi narak palena singbu kupna tijinba amadi laying pathap chathanaba khongthang sing paikhatli haina Directorate of Health Services Manipur gi Director Dr. N. MAMITVGEEKHOMJINBAPAODAM na phonokrai wafam sing asi lamfel de leiba Indian Medical Association IMA State Branch ta phangthokiba Social awareness and action to neutralize pneumonia successfully SAA and S campaign listing ani kungamanga kungataruk haudopage thorumga mari lena na phonokibani Directorate of Health Services Manipur amadi State Health Society NHM Manipur anina sinduna ngasidagi hauduna lakadoriba chahi listing ani kungataruk ki February kungani fan forward state asigi district kuding makta sasagadaba campaign asi haudokpage thoromda Directorate of Health Services Manipur gi Director Dr. N. MAMITVGEEKHOMJINBAPAODAM Sile Health State Health Society NHM Manipur gi SNO Dr. A. Sylvia amadi Family Welfare gi Director Dr. N. Bino Miyoi Singh asina Chief Guest President amadi Guest of Honor oina saruyaki Thormaduda Dr. N. MAMITVGEEKHOMJINBAPAODAM makhatraduna haikibade state asigi leiriba Health Services Department asina miyoibigi haksang bunada yektana thamnanaba amadi naraklaba matamda kamdongna laying chathaba haibagi matangda primary secondary amadi tertiary health care system haina khaidoktuna thamkhrabasu angang amagi masa phaba amasung phataba haibasi infant mortality rate ka yamna naknaba mari lenei amadi sahi mangagi makhada leiriba angang singda pneumonia amadi sadon khappa hariba leinana nahanbagi sang wanglakliba sing asibu matam sana khangdokpa amadi layeng pathap chatha rabadi leina asidagi kanmangame tunggi yumbiren oirakadoriba fikliba angang singbu masama u fahanba haiba asi mipum khudingmaki thodangni haiki masidantana aying asa honglakpagi pohlakpa leina singdagi angang singbu ngakthoknanaba amadi mama oibi singbusu masafana layanaba department asina faikhatpa ana layenge khongthang singde yauri amasung apik pangang sing narakpa matamda angang adugi masada kari ahongba lakpagi haiba adu kupni yengshinduna ahongba sing khangdokpa amadi manak nakpa health care gi miyoi sing tanaba karamba layongna yumda layeng bayagani amasung karamba layongna layeng sangda pugani haiba adu khangba mathau tai haiba wafam sing suphongdoki vaccine ji apho kan su yam ni kaman no ba oi be keno se pneumonia la ko yi mahik se ko nga thok ngami aduna swai to dana ko yi health facilities sing ji da chalaga immunization to mo tam da si program jo ko phajna yaw ra bani ha wa kham se ma su ko ba ang ma kham da tham ja ge tu ga mama pa sing jina ko yi matam chana hang jing di ka thawa ku thok pi ba wadu ta ga di han da state ne ro ko yi maru nga thok ko gi immunization ji ma ta se smai to dana ko ma me aware min si adu ga si si ko ina ai nga sai ko yi sen ru su tam ja bane ko yi grass level ni worker sing se ground level gi ko ko yi asa wa har su yen mc so mo yor ma ga di ko yi function ji ko yi hen ma pum a Universal Friendship Organization UFO Sajal Academy Huyela Long Symptom Sanglen Headquarter number Mari Top Yaral Konjelgi Kungamari Raksuba Rising Day gi thorom ngasi pangthokre
Mifal tangdaba maromdom lepchaba ngamba maning tamba punsirolda hanjinnaba honaminasi haina political activist haurumbam asirjit luang boichana phongdokre ngasi Imphal East District ki manung chanba tinsit road leva headquarter number 3 gi sanglenda phangthokpa achamba thoram aduda political activist haurumbam asirjit luang allies boicha UFO General Headquarter gi General Secretary S Yohenba Amadi Thangjam Chawbana Maru Oiba Mithunglen Singh oina saruyaki Masing yamluba UFO Sajal Academy gi members sing na organization salute piduna ikai khumna botki loinana athoiba mithunglen oikiba political activist haurumbam asirjit luwangna ibudo pakhang bayekpa malem gi phiral sing khatuna thauram adu haudoki Thorungamari Lena political activist Haurumbam Asirjit Luangna Haikibada Luchingbagi Hidanaba Laitaba organization Asi Tagat Ningani UFO gi Luching Puren RK Manis Nana Asigumba Kwaidgi Masing Yamba Achoba organization Ama Semgat Lakiba Asida Angapa Fawi Haiki Puari Dagi Ngasi Fawbada Leram Liba Lemdam Asigi Nat Chatnavi Kaya Asibu Sagon Nabagalwinana Matamgi awonbagi khongset asida supunna saruk yanana bahona minasi haina mahakna phongdoki Thorumgamari lenana UFO General Headquarter gi General Secretary S Yohenbana hai organization asigi khongset asi maitai khaktagi oiba thabak nati malem taibam panda leiriba mioiba jati khudingmaki amadi lengli paliba thawai panba sanga jiba panba khudingmaka marup oiba Lal Laitaba Malem Ama Ohenaba Pandam Amagi Manglanda Tangjin Lakpa Kongtang Amani Haina Makatana Fondoki. Malem Lakang Lawan Malem Horani Kalakano Zana Equator High Universal Defense Organization Zio Nukshiva Tambiba. And I quite see Tashanaka, I quite me myself Nukshiva Taba Zio Pano Yam Zizo Equanushi Naloina Kansida Hawaii Kudimaksha Amatani Sola Sambira Pada. Akoi thawai sidi manga de hena hapa kisu leite mi ne ka thawai taruk su de mi su samane apik ba jiwa su samane adura akoi khudi wa marong pang wa na mato na hingmin ra kana maliam se a wall without war loi nai koi gi ojana miyam na pi ba herald ka we are all covered by the same blue sky ha na koi se atya sangbana watya na pungku kuppa asau ba yumjau karam yumjau art Pithivi Hariba, Yimja Koi Puna Lemina. Other Imung Amada Lemina, whatever they go see palm thing was a Puna Moxina, Mugumna, Hanmangamba. I don't want to say Hana Daba, Puna Daba. Other day by Malian Chida, a war with our land Yauda Maliama. So choice whether I go and I see Kanjari among Poundani. And I was sang about Kontani, Shidi, a quake, my take a few at the Watabonate. Marianda Hingiba Mio Puru Amadi Malian Laiba Matakta Lainunda Shingmanunda Amadi Laikang Laiba Tawai Pan putting Maxibu Ninka Tamna Hingmin Nabadum Maliama Siana Vidamotani or a singing Kongyang Yikimakai Koise say him Mok Dragon to Suna Hangmin Rakana Koi Awana Tidan Masibu Lak Raman Objecti Madugi Tankakto Koi I pattern of you on the upper talk of Jedikasiar. Rakoi Kodimak, Objecti, Matam Naporakana, Nasi, say Mokrani toy, took the love of Komsat Sigi, Tang Willam with a Kongnam, Tangan Bauer. We London Sibo, arrive at Hawam with the Nasi the Gi, a Siga Pana, the Charms for a organization, High as they say that leadership crisis like the Asian Tagani. Loyana Matamada Horokiba changes at the Pitibigi own Basiga Luina, a Quigi Hanalejeramba, I would predict Janabi the officially narrative Oba, a Quigi civilization number development. Sagun Rala was the Quigi, but not a Quigi Lejeramba Punama Karam the Puraga Quigi. See it put the second negative habits young Kongkang when they revert and Hazita. Ado, quite a maru with the Atainate a koi Ishada
isabu thajaba ko yamane ju sai panbigre isane isabu thaja taragadi isane isabu iramdam lepchanabugi khwaidagi ahouba parane habse ai thamjage maramdi ngasi yengsi ai koina ek tumba hogolakudagi ek tumba phawbuda ai koi mipan tangdabu kai yauri ek hogolakudagi toothpaste gi howduna adagi famung changbokda sinariba bedsheet bokda mipan tanga koi mapandagi loiba leiraga punabak se mapandagi tanga koi ngasibu hingnabugi sigumbugi wakhalonamda ai koi gi mindset je ngasi di koi hana lejaramba hana lai iromdom lepcharamba iromdom na loimak thokcharma punamak pautho ai koi je mipan tangnabugi lambi ubda ngasi di hongagiba pithibigi hongaiba kanglon sida koi leibugi hainabisina mang tharaka dai koi samaj se ngasi di lekha ta ga bi ngai dan leire adu sigumba tanja se da koi oja UN merjing sai haibigre koi ge UFO haiba operation si yamna mara che operation am ne adu ai koi na kamai to na modification tar kan da iram dam se koi ge mipan tang dana Sahi Taret Kuntak Warning Sing Thoramge Manung Chana United People's Front Manipur UPF na Meghalaya Manipuri Forum Amari Silong Manipuri Students Union ga kusamnaduna ngasi Silongi Manipur House Red Landa Kananenabagi Mifum Amapang Tokre Thoramadura United People's Front UPF ke advisor Khomdram Ratanahai Sahi Taret Kuntak pa Ningsing Liba Asigi Maramdi Irisa Singh Aruba Tangkak Amada Lakle Masida Pibam Pagat Hananaba Hotnabada Mamangda Ipai Pusing Loram Batodang Adu Amuk Hanna Ningsing Bamatau Tare Sahi Taret Kuntak pada Gambir Singha Naras Singhana Amuk Hanna Manipur Kalamki Adubu ngasidi aikoi tumduna adumak leiradra haiba asi achoba wahang ama oiraklei matamadu dai paipu singna punsilakpa amadi Manipur kalakhiba adu ningsing jaduna ngasigi mirul asina amuk hanna Manipur kanana bahona minase ipaipu singi mafomda haikat laikat khara tams ba asina khakta yaroi amaromda Manipur gi puariga sagonariba red land Rasbari Haina Kangnariba Mafam Asibu Tugai Kiba Asina Aikogi Tangkak Asi Kadai Fauba Tontana Leirabage Masi Fau Kanba Ngamdraba Haiba Asi Giwahangsu Laktabanati Haiki Thormaduda Meghalaya Manipuri Council Gi Advisor THOKCHOM Surjit Meghalaya Manipuri Forum Gi President Songtham Chris Amadi UPF Manipur Gi President Nong Thombam Ropuchandra Susaryaki Social activist Malem Tungangi Santiki Paujel Puduna Bharat ki tongan tongano from Sing Fauduna Lakpa Khongchat Asi All Manipur Nupi Association na Thagat Pafongorale Association Asi Secretary Santa Kurai na Thador Pachirol Amada Malem Tungangi Santiki Khongchat Asi Yamna Tangai Fadaba Maruiba Khongsani All Manipur Nupi Manbi Association na Manipur Daleriba Nupi Manbi Singi Mahut Sinduna Luf Asige member Karana Mahapu Okpugi Thoram Pangtokani Hari Jerol Asina Makataraduna Malem Tungamgi Santiki Khongjang Kuding Makta Mamang Dasu Association na Saruk Yaduna Lakli Matung Tarak Badasu Santi Purukna Basa Tarakpa Khongjang Kuding Makta Adumak Saruk Yakini Manipur gi Tangdu Leta Draba Phibam Asi na Khunda Leta Minariba Miyoi Punamaki Punsida Piriba China Saiting Asibu Fahanabagi Wakalolda Yumpam Oiba Malemgi Khongchat Asi Pidam Ningai ni Haiki Manipur ki Hanba Heart ki Surgeon Dr. Khetrimayum Kara Singha The Association of Surgeons of Indiana Yamna Lemjaningai Uraba Social Award Lisingani Kungamanga Piraktuna Ikai Kunakre Hari Hariba Award Asi Dr. Kalana Leptana Miyam the Social Service Piba Awa Ana Mayam gi Mating Pangkiba Amadi Ate Community Service Taukiba Kaya Aduda Sakangba Oina Biswa Bangla Kolkata da Thasigi Tang Taragani Fanda Pangtokiba Tauram Amada Association gi President Dr. Pravin Suryas Wan Srina
खुचिनखिबनी एवार्ड असिदा सर्टिफिकेट अमरी मोमेंटो यावरी पनबयाबदी हौजिक डॉक्टर कला इम्फाल की नॉर्थ एओसी द लेबा राज मेडिसिटी अमरी खाबई सोइद लेबा बबिना मल्टी स्पेशलिटी हॉस्पिटल सीनियर कंसल्टेंट कोऑर्डिनेटर अमा ओइना थबक तौरिबनी PR लाक्ट्रिंगई मणिपुर लेरंबा लेंगाक अदुना PMGSY की मखादा सेमुटकदबा लंबी थोंग कया अमा अरेमबदा मंगहले हाइना MPCC की प्रेसिडेंट सु ओरिबा वांगखेम मेसी की MLA के मेगाचनर फोंगरले ngasi wangkem kendra gi manung channa charangpat khun fauduna chaliba kilometer mangarom sangba inter village road MLA na port hole menbagi thabak paikhat ba hobaga mari lenana MLA na wafa masi phongdokibani ngasidagi port hole mention bagi thabak adubu yengsilladuna MLA megachandra na hai charangpat ki lambi ase semnabagi damakta lising ani taranga mapandagi horaga rural development ministry government of India na lupa crore taret sanction tawraga kaithoktuna thamlaga package amani adubu manipur sarkarna makhoiga khut chanaba thikadar ani ahum khaktada thika pinaba honaringai ngasi fawba PMGSY gi tender amata tawba ngamdaduna leiri tender tongnabagadamak anirak honakre adubu tawba ngamdana ngasi fawba leiri केंद्र सिगी ओइनसु सरंगफाट के खुंजा कयाना लंबी असि सेंबिद्रे हाइदुना लंबी थिंगबा तौखाइबा धरना न चिंगबा कया फाव तौख्रे वांगखेम केंद्र के ओइना सरंगफाट लंबी सेमननबा सुपनगी पैकेज अमखक असि यावबनी लिसिंगनि तरगा मापन ngasi फावबा ngaइरेदुना लाक्लिबनी थिगतलुब मतमदा सरकार की खुचाबी डिपार्टमेंट की खुचाबी अमदी मंत्री की खुचाबी सिंगदा थिका पिननब होनबदा मणिपुर की मफम कयादा पाइखतकदब पैकेज कया की टेंडर सिंग ngasi फावबा तौबंगमदब ओइरमले खंगजदब प्रजा सिंगनदी MLA ना लंबी सेंबिदी हाइना खनब यावरी प्रजा सिंग की पेंडब कया सिगी येंगलगा चरंगपात लंबी असि तंगाई फदना खरम मखै चटपा याननबा हाइदुना MLA की साइट की लंबी असिगी पोर्ट होल सिंग असि मेंशन नब होनबनी सरकार न सोइबदगी अवाब खरा मायुकनरिबा असि खरा खंगमिनसे लाकदब लिसिंगनि कुनगतरु के मार्च के तांग कुन ट्रागा माथोय फावबगी मनुंगदा सरकार न PMGSY की टेंडर सिंग असि तौबंगमद्रगदी रूरल डेवलपमेंट मिनिस्ट्री ना हाइबा लंबी सेमननबा काइथरखिबा सैंक्शन पुंबा कक्लगनी हाइबगी से अमसु मिनिस्ट्री दगी लाकप लेरी करिगुंबा कखिबा थोगलबदी अतोपा PWD न चिंगबा अमदा हापलगा सेमननब होनगनी पैकेज अमदा हापलगा लेरिबना अतोपा पैकेज अमदा अमुक हापा यादे हाई बा अम लेबना लिसिंगनि तारगा मापनदगी सांगलबा मतम असि ngaiduna lakpani lambi asimakti sungsoi soidana upai ama tawraga semnanab honagani haibo wafum kaya MLA na charangpat ki miyamda phongdoklamkhi masigi paisa yauraga leire Rural Development Ministry Government of India na masigi 7 crore kaithoga sanction tawraga 2019 degi lei masi Manipur sarkar na tender tawba ngamduna leire tender si anirak akhoi try tawi tawna na honei masi tender se suroi loisandaduna leibadegi pada sing yamna waba amasung strike tawre dharna tawre lambi CMD ajna sarangpar road se sarakpat khunja mayam jingsina kanba club organization mayam jingsina kanba ihau hauduna lambi tokhai bu khobai bu tawna leini sarkar da kya rak haijakre assembly te su kya rak naina khre asigi lambi si akhoi gi wangkhem kendra da package ama khag yauni 2019 dagi ne khoina ngai rei si ano hoji kari gi no sarkar na tawdri se haiduna thigalu bu matam da sarkar na tender si सरकार की खुचाबी डिपार्टमेंट की खुचाबी मंत्री की खुचाबी टिका पीदब होनबदा जनरली अखोगी टेंडर से फेल होले ठिकादार अमनी द खक्ता पीननब मरमसिना हाइरिबा यामना चावरबा पैकेज मयाम सिंह PMGSY से सरकार ना प्रजा की लंपी सेंब ngamdribisi masigi maramsi asengba maramni maramasina प्रजा नदी लंपी सेमदबसे MLA ना सेमदबनी ना हाइदना irang horokpo kholokpasi khalakanda ekhoi lekai ki club adegi halaman myam khana rakanda
ꯆꯔꯥꯡꯄꯥꯠ ꯂꯝꯕꯤꯁꯤ ꯍꯧꯖꯤꯛ ꯄꯣꯠ ꯍꯣꯜꯁꯤꯃꯛꯇꯤ ꯐꯖꯅ ꯃꯁꯤ ꯃꯦꯟꯁꯤꯜꯂꯦ ꯍꯥꯏꯔꯒ ꯃꯁꯤ ꯍꯦꯛ ꯄꯣꯠ ꯍꯣꯜ ꯂꯩꯔꯤꯕ ꯃꯈꯩꯁꯤ ꯃꯦꯟꯁꯤꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯃꯦꯟꯇꯦꯟ ꯇꯧꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤ ꯃꯇꯝ ꯈꯔꯒꯤ ꯆꯠꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯁꯤꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯄꯦꯟꯕꯗꯤ ꯑꯣꯏꯔꯣꯏ ꯃꯁꯤꯅ ꯄ꯭ꯔꯖꯥꯒꯤ ꯑꯄꯦꯟꯕꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯁꯤ ꯄ꯭ꯔꯖꯥꯅ ꯃꯇꯝ ꯈꯔ ꯁꯔꯀꯥꯔꯅ ꯁꯣꯏꯕꯗꯒꯤ Sahi hum Pagadurba Kuki narco terrorists in the Maite sing the Landarak to Natok Iranga sing a sea for Wolushindana, Asuk Sang Ladiba say, India Lenga Amade, Manipurgi governor na Sanariba Lila Asikarino, Karamba Dramano, Amade, Karamba politics no Haiba Adu Leba Miamda Kangan Gadabane. Makatana Kuki sing na Landa Satarak Labadi Lengag Amasung. Kanagumba love amataga compromise toroi miyamna thingnaragani haina yaripok maikegi love singna fongdorani amadi maite singda landabada chenaba kuki terrorist sing cherak piu haina governor the memorandum amsu pishin kray sahi ani hena lanjana duna leiraba torbung bangla fogak sauge maitei mitei isilinau singna handak mayumda hanjinbada Haukiba Lefa Pokpa Nimitki Nimidang the Kuki narco terrorist singna Bom Yauna no wake up sin bagi tabak chatarakpa adubo yamna kanna yaning the Fungdok Laduna Ngasi Tawal district Yaripok Tilda Miamna Wakat me from Pamkray Ngasigi Wakat me from the governor from Tadau Kuki narco terrorist sing Cherak Piu State Force sing Jing the Su Tongna Utpiu Isagi Lebab Isana Ngaksaragi Haibana Chingba Fla Karching Sinake Thawal Ketrilekai dagi Fanjakong Faw the Ladiba clubs organization singi Apun Baluf Ama Odiba Nongpok Sayang Apun Baluf NSAL Amasung Yaripok Maikegi Apunba Merapai Bising Sindana Fam Kiba Wakat me from Maduda Sarukya Kivi All Yaripok Apunba Merapai Bilupke Secretary Maibam Matulebina Fondor Kibada Kuki Sing Landarak Padagi Chahi Ani Hiena Lanjana Duna Relief Camp Sing the Sangya from Logduna Ler Kiba IDP Singbo Handak Lengakna Paikalakpa Taurangi Makada Mayumda Hanjanaba Haurak Laba Matungda Handak Torbung Banglada Kuki Sing na Nohonada Nomai Bom Kapsinduna Landarakpa Haibasi Aikoi Miamna Yamna Kanna Yanindava Fongdok Pagi Ngasigi Wakat me Pomasi Pamani Todo Asi Maite Sing the Natana Furup Kuding Makna Yanindava Condemn Tofum to Ihaiki Ngasigi Miamna Famliba Wakat me from Asidagi Hauraga Karigumba Makal Amatagi Kuki Sing the Maite Sing the Landa Satar Labadi Maduda Miamna Tumina Yengduna Leroi Miamna Tiangaragani Matamadudari Lenga Yauna Kanagumba Love Amatada Compromise Story Hainasu Matolebina Makatana Fundoki. We are here from Nongpoksang Apunbalu, come here to submit a memorandum to the governor through from the government side. You know, the recent attack done by the Kuki terrorists, against those IDPs who are resettled in the Torbung area. And surprise thing is that, the CSO Kukizo Council, they justify the, attack done by the terrorists. That means they openly support the Kuki terrorists. At the same time, again, the Kotu, another CSO from the Kuki group, has, made a head statement against, the Meitei community that, whoever is coming from the IDP side. Thank you. Akoi hanayam kana laurami hanayam kana hairami ima sing loop sing organization sing akoi notebook sayang amadi yaripok apun bagi Merapai bising ima sing akoi leptena khongjang khuding makta sarugi ajai masigi khongjang asigi mangoi na akoi press note akoi thokpa laigre tawboda bo hojik la iba pibam masida akoi yam kana hai bagi mohota khud oina yawninga bagi pibam ama la akoi je akoi gi phajal laga punjal laga leiramba akoi gi wakhal loksing thongna hakchang punam hojik phajan banga maktre aduna akoi yam atamnana akoi yam Manipurgi praja se atamnana akoi kanagumba gi thawin sin kharana kuki de inhal laga maitai atamnana maitai proof se mangana ba attack tawra abra haibaje akoi gi tingnaba leire masida PR government leina haibadi PR president rule thamna security force matik chana leina state force matik chana leina kukina maitai tabalamda maitai hectare paga karam background de attack tawba ngamdoina haibase akoi Manipur miyam gi amadi yaripok apunba imalup amadi organization sing sigi achoba wahang amani masigi pakhum athuba de bibirakpa
yamna phagani nataba taragadi madu akoi gi question hanga paukum pidana namjalaga thamaga central government amadi Manipur government gi hojik PR lainga ki governor na hojik akoi da Manipur praja singa sanabiriba akoi gi lila asi akoi ji karamba maungi drama no karamba maungi politics no karamba maungi rajniti no haibaji masi paukum thuna pibiro amuka makhatana akoi na family bawakan mifam asigi hek nongan bagi nimitagi makhatana nauna kukina akoi da attack tawro aba any boom oigera nongmai oigera any kind of cham bai attack ama oijanu madu tawko matamda akoi purum naidana jat bijat naidana Manipur gi praja punamangna akan mamongda haurakpa ihauda Manipur da leiriba PR government amadi central government na masana ya jagadabani masi ma koi thamjage amadi akoi no hujik leiriba safe ohendriba praja sing asina sahi ahum hena sahi ani makai hena sahi ahum je mayum da leiba phangaktraba politically sotharaba economically sotharaba hakchang sotharaba punamak pangan thongna punamak hatpiraba IDP sing se hek mayum da jangmaga attack tawrok haibasi masi akoi praja Manipur gi praja sing amadi organization sing achaw luknena leibiriba sing hauji akoi thokpiro hauji matam leitre Manipur matam leitre haidra laujare iba isamak yam kuina laujare adu huji akoi khang bangamagi pangal leitre aduna huji leibiriba Manipur gi praja sing any organization maitai gi organization oijanu muslim meeting isinal singi organization oijanu naga isinal singi organization oijanu akoi gi Pakistan gi India Pakistan gi land gi type da akoi je kyam kuina leigadoino madu phauda yam laina akoi lotion bangam gi Pahalgam attack yam matam atin matam da short period of duration lotion bangami adu Manipur gi ihona karmai tawdana tak thillaga karmai tawdana sahi ahum hen lotion da bida thamba ihauze karamba makal gi ihauno karamba makal gi riots no karamba makal gi social crisis no akoi masi Manipur gi governor da amadi India gi central government da akoi hoji yam chawno wang hangli aruibada amukka hana kuki sina potugi amadi atop Manipur lengaki makhada labor college single student union semnanaba election state asida college khudingmak ngasi fangthokpagi saruk amoina Bishnupur district leiriba lengaki college singdasu ngasi fangthokre Nambol El Sanoi College East Kula Women's College Nambol Thambalmari College Oinam CI College Bishnupur yauna athai college singsu ngasi ayupung 8 dagi nungtil pung 12 fawba ingna chekna election pangthoki mahiroi singna supung 12 mamangda vote thadaba nangnanaba laknaduna sangchatta Sada Yankhi Mangagi Sang Yona vote Tadanaki, Luinana Bishnupur District Police Ki Maike de Gisu, Palm de Batodok Toktanava section na Ngaksenki. Election Pangtoklingeda SDC Nambol TH Sambuna na Nambol Subdivision Gi Manungda Labor College Singda Koina Chatun Yangshinki. Nambol El Sanoi College Ki Principal Professor W. Jyoti Moina Hai India asi democracy chatpa leibak oibana mahiroi singna mahi tamningai asida election karamna pangthokani election pangthokpada nomination file tawwa scrutiny tawwa amadi election numita election pangthokpa kaya tamhounaba haihounaba ahanba khongthangni aduga ngasi mahiroi singna ingna chekna vote thadanaba amadi election mai pakna pangthokpa asimak mahiroi sing college ki teaching amadi non teaching staff sing security sing amadi khuding makna mating pangbibagini haiki election to the students union of Nambol El Sanoi College 2025-26 ki election akoina sinjeriba asi akoigi satra sing asina hayengwai makoina tungi akoigi bharat ki nagarik ama orekna bagi damakta ahan ba khungthang amani basisida akoina yam kana hona jariba asi makoi vote leba matamda kram haina nomination file togani aduga kamaina scrutiny yaudana process asi kara kanda akoigi tungi representative oiragani haibasi matambiba ani suba amadana akoigi ahanba 12 pass toraba matung sida voting rights ta thadaraga karamba miyoi bu thadaraga karamba ana moina kagraga moigi representative oiraga college sibu karamba mongda chahotpa ngamana kani haibase adugi panu wakhan gon sigi matungina akoina sinjaba akoigi election ni Manipur gi MLA humpu asina thauna lingje leitaba punsin narga miyam gi oiba thabak paikhat pagi hainabi leitaba masa khaki wakhal da thabak tawbudagi lamgam asigi miyam awaba khudong chadaba kaya marum mayong naribani
Popular Lengak among a sea forward Sembangam River Sea Yamna Ikaningani, MLA Singh Puxel Tinana, Tabak Todi, Haibagi, Mayek Seng Labukudamni Haina, Foundation for Rural Urban Development, Manipurgi President L. Tomana Fondorli. MLA Humpua Sina, Ngahaki, Wa Pangangangduna, Oida Fadava, Mayam Hajin Lady. Central Lengakna Manipur Miambu Usitba, Natragana, Usitaba Haiba Silum Namasigi, MLA Singi. Mong matong lepkadabani lengak semlagani haiduna Delhi da kayar chatluri aduga haujingna January taraga marida confirm tawrgani amuk haidi masagi achumba arepa phirep yaujadaba MLA Singh nakhoigidamak praja ama oina ikaijaba faure haina tombana fenda phongdorli Bihar da lengak kiluchingbana puksel sengna thabak tawbadagi amasung lengak paiminariba MLA Singhidamakta fajaba mongda amatta oina lepminaduna michang mikai naiduna thabak tawba maramna handaksu lisang sitna makhatana lengak pairiba asi aikoina uba phangli Manipurgi de luchingba oiraga atai MLA Singhi khandana masakaki nungainaba honaduna miyamgi thabak tawdaba michang mikai naina thabak torpadagi luchingba Singhi marakta penaraktaba ningdon pomba Hengatnarakpadagi lengak asi kangkong chairibani. Lusingba matik chadabadagi miyamna PR mayoknari haiki. Superpower oinanaba thabak paikalakliba Indiana chahi ahum suraklaba piklaba misingsu yam khidraba Manipurgi irang ngasi fawba namthaba ngamdriba asi ikainingaini. Center na Manipurgi issue asida lubna lode thawoide haiba takpani haina tombana phondoki aikhogi MLA Singh mathangi election amuksu thengnakige khalibra mekhalgi amuksu thengnakige haiba leirabadi miyamgi damakta thamoi sengna chongthok piraklaga thabak tawbiyu madu ngamdrabadi amuk hanna vote lepkige haibagi asa tawbiruganu haina su phondoki State asida PR lena kuki kulai paiba singna Churachandpur district atainana leiba torbung amasung phogaksau ikhaida kuki kulai paiba singna mitei khul singna bom yaungna nomai kapsilakibagi thaudo thokraba matungda state asida security gi oirakliba phibam asi matangda Manipur ki governor Ajay Kumar Valaga Assam Rifles ki director general lieutenant Vikas Lakhiraga lok bawanda unakre hari Unakibadure state asigi oriba security ki fiba mamadi masida Assam Rifles na state asida santi purakna bahona bada lauriba thaudang singi matangda kupna nina ki hari loinana state asida tung koina santi hanjin hananaba hona bada civil administration amasung security singi marakta yamna afaba mari amadi hena chungsinnarga thabak tawminabagi mathau tai haina su phongdoki tha sigi tang tarak tawki numidangda nongmai kapagi thodok thokiba mafam torbung amasung pogakso ikhai asi chahi ani makhai hena tholakliba irang asigi ahanba irang horakhiba mafam aduni haina su official singi maikedi su phongdorali Sengmai police station ki manung chanba Maharavi Faidinga dagi nga purakpa truck hijack tawbada chenaba UNLFP pambai gi active cadre mari fare haina Manipur police na thadorakpa cheron amana khangalali pharaba miyoi sing adudi Yaripok Laimanai Imphal East district gi Boris Sagol Sem chahi kunga manga Yaripok Bishnu Nahamayai Lekai Thobal district gi SH Herojit Sharma chahi kuntragani thoi Bishnupur district ki Assam Amar Maithei chahi kun Sabal Awang Lekai amadi Yaripok Tulihal Imphal East gi MD Salman Khan chahi kuntragamangani hari Lamlaki usek sing fan na balang thakpa singi mathakta forest department drive chathaduna lakpagi sharuk ama oina Thobal forest division gi DFO Dr. Lesang Them Jesli gi meeting makhada kaksing forest range samari palel bit office ki apunba team amana Losi Pat ki area da akhanaba drive chathakibaga loinana usek fan na bathaklam balang taruk rom pakre
Pausina High Kaksin Forest Range ki Range Official Hidong Sundar gi lamjing makada ngarang numidang satakiba drive aduda range asigi makada leriba Palel Bit Office ki staff sing su yaduna Losi Pat ki area da drive chataba amadi sek tobuga loinana usek fana na bathaklam balang taruk lom fagatpak ngamkibani hari Drive aduga mari lena Kaksin Forest Range ki Range Official Hidom Sundar da Fongdor pada Forest Department a tongan ba pat sing amadi local sing the drive chathaduna lang thaktana ba usek fadana ba amadi hatpi dana ba paujel kya piduna ngasi fawlakli ngasi chathariba drive asisu numidangi matam khaktada lang thaktuna usek sing fare haibagi akakna ba paw ama phangbrigi range asigi staff sing punsinduna akhanna ba drive asi chathakibani hari Hojik Pawi Maraktan natin na break ang taluzagi break matung niyam tunanjar ke MAMITV Prime Time News being dado review. Admission open. Millennium School Fasoi Fort 4 Amadi. Sagolban Salam Lekaigi. Satliba session lisingani kungataruk ki. Pre-nursery da free admission gi. Kudong sabagaloina na class 10 fawgi admission hausari. Masin manok puna tambada kudong sabak kaya piriba. Matik sana takpi tambiriba ozak kaya galoina na. Matik saraba school building. Audio visual classroom. Montessori method of teaching for free nursery. Security. CCTV camera, medical staff, sports, music, arts and culture gi tongan ba classroom. Ben amadi bus ki transportation. Nupamasa amadi nipi masa singi tongan ba hostel. Sang naina educational psychologist singna career counseling piriba amadi Board of Secondary Education Manipur na lauba English ngani kunga mangagi SSLC examination da mark awang ba mairoi singaluna na sar sama mai pak bangam kraba. Anoba matamgi education system da laifam thokpa infrastructure amadi support system suna lairaba school ni ngasimak lengsin birakduna kudong saba singa silobi ho. Breaking matung na dumom kana taram luksari hujik makata pausing pijari. Prime Minister Narendra Modi ngarang Oman da thung laduna leibak adugi Sultan Haitham ga wari sanakre. Luchingba ani na leibak ani gi strategic partnership and session hanaba wafam kana kibagaloina na leibak ani gi free trade tongnaba agreement ama khut pinakre hari. Africa gi leibak ahum da chatpa khongsat gi aroiba pantung oina ngarang Modi na Oman da thungkibani. Mahakpu Oman gi Sultan Haitham na Alvaraka Palace da taramna okay. Madugi matungda luchingba ani na free trade ki matangda kupna wari sanaki. Mefa maduda luchingba ani makna India amadi Oman gi marakta diplomatic oiba mari chahit humputra mafung phaba asi singthaningai oiba thabak amani haina panki hari. Luchingba ani na comprehensive economic partnership agreement sign tawnakiba asi leibak ani gi marakta maru oiba tangkak amani haina phongdoki. Masina India Oman strategy partnership ta hiana mapangal kankat hangani haina luchingba ani na phongdokhiari. Hojik Chathariba Parliament ki Ningtham Mifom da ngarang Center Lenga ki Maikaidagi Mahatma Gandhi National Rural Employment Guarantee Act MGNREGA gi Mahut Silakadaba Anova Bill Viksit Bharat Guarantee for Rozgar and Ajivika Mission Bill Lisingani Kunga House da Putorakpada opposition members singna akan mamong da yaning daba phangdoktuna charang naba thokrabasu nampuda pass tawkre. Central Linga ki Maikaidagi bill asi khanabada Putorakpada opposition ge MP singna Prime Minister Modi na luchingba Union Linga na leba asigi jati gi mapa wariba Mahatma Gandhi bu Hantana yengbagi mityeng yengle amadi MGNREGA gi provision singbu mutat kadaure haibagi akanba charge torki. Opposition gi wafam sing asi Union Rural Development Minister Shivraj Singh Chauhan gi Maikaidi gi wafam sing adu akan mamongda mayuk naduna defend toki. Shivraj Singh na phongdoki bada MGNREGA asi ahanbada National Rural Employment Guarantee Act haina khangnarami. Adubu kumjali singani mapanda Congress na election gi khudong chaba yenglaga masida Mahatma Gandhi gi maming hapsin kibani hari.
Lan loisinaba US President Donald Trump na haudorakliba wafam asida karigumba Kiev amadi Europe leibak singna yadrabadi Ukraine gi lam kya namfuda loisingani haina Russia gi President Vladimir Putin na phonokrai. Reporter sigi matungina Russia na lan loisinaba US ka wari sanakrai loinana sahi helaba Ukraine gi lan loisinaba Kiev amadi Europe ki luching basinga tonganna wari sanakrai. Aduba hojik fawba yanaba purukpa ngamdrei Ukraine gi lam Russia da pinaba wafam asi Kiev amadi Europe leibak sing yaningdrei loinana Europe leibak sing Ukraine da hiena kanba security pinana phonari Defense Ministry gi mifam amada Putin na haiki kumjali singani kungani choi gi February da Ukraine da lan midi sing kaya thakiba adu maikai punamakta khutmang sausili amadi makhoigi pandam adu diplomacy gi khuthang da soidana fangani haina Putin na phongdoki panbayabadi Crimea Donbas Kherson amadi Zaporizhia hojik Russia gi saruk sing oiri haina Russia na claim toribani Tripura ki Dalai district laiba sekon amagi chimney khanghau dana ning khairak padigi sekon aduda thabak suba yawba worker manga nanduna sikre aduga atopa worker ahumna sokpadagi hospital na lakana kre haina official singna phongdorali thogdoriga mari lena sekol adugi mapu yawna miyoi ani Dalai police na fagat kre hari thogdo sigi matang da Dalai police official amana phongdorapagi matungina laibak thiba thogdo adu ngarang nungthil Dalai district ki Kamalpur area da thokibani mahakna makhatana haikibada chekon aduge achouba chimney adu khanghaudana ningkhairakuna sekon aduda thabak shuriba workers singi mathakta tasilakpadagi miyoi ahum khudakta siki aduga kona miyoi ani amasu laikanaba ngamdana siki asokpa sing adu khudakta manak nakba hospital da pukhatuna laikanaki thogdo adugi pau hek phangbaga khudakta state disaster response team amadi police ki team sing thogdok thokphum da sangchindana mi rescue toki chimney adu matau karman ningkhai rakhibano haiba khangdok naba thigat pa hokre marak asida chimney ningkhai bagi thogdokta miyoi manga laikhidaba asida Tripura gi chief minister Manik Sahana thamoi sokna awaba phongdokre hari laikhidraba miyoi singda lupa lakh mari mari gi ex gratia pirgani haina su Sahana phonlok thokre Haukiba tarik taraga taruktagi chaliba tha asigi tarik kungani thui fawa Rajasthan ge Jodhpur da pangthokliba humfuga mapan suba National School Games ki sepak takraw masanagi ngasi sanakiba match sing da Manipur gi under 17 boys amadi girls loinana under 19 ge boys amadi girls ki team sing mai paktuna semi final changkrai ngasi sanakiba under 17 boys ki kanglupta Manipur na Rajasthan bo point ani suino taramanga mangari amadi taramanga nifanda thoiduna category asida semi final changkibani under 17 girls ki group ta Manipur na Maharashtra bu ani shino taramanga nifan amadi taramanga tarama thoida maithiba piduna semi final changki under 19 boys ki match ta Manipur na Uttar Pradesh bu point ani shino taramanga mapan amadi taramanga tarahumdoi da maithiba piduna semi final changkibani aduga under 19 girls ki match ta su Manipur na Bihar bu ani swino taramanga tara amadi taramanga mapan da thoiduna semi final changkibani Singa Ideal Club SIC Yaripok Singa na sinduna tha sigi taretagi team kunga marina group nipan thona khaidoktuna club asigi playground sathariba mapan suba SIC trophy state level open football tournament lisingani kun mangagi ngasi sanakiba match da club CUV FC Sangam Davina Young Boys Tulihalbu goal ani shinoda maitiba pikrai match aduda CUV FC gi jersey number 3 Lalinna match ki minute taraga tarukta goal ama amadi jersey number ani Basanna minute nifuni chui chatpada goal ama chankibani ani suba match ta sanakiba Boisa Construction FC Thawalna Tough Titan FC Moijingbu manga amada maitiba pikrai sanakiba match adugi team anima group ki winner runner Khangdok kibaga loinana Boisa Construction FC na winner amadi Tough Titan FC na runner staduna pre-quarter final line up tokrai
Sanakiba match aduda Boisa Construction FC ki jersey number 13 Umakantana match ki minute anida goal jersey number 13 Dilwak na minute tarukta amadi Kunda goal ani jersey number 4 Daryl na minute 15 amadi Kuntraga marida goal ani amaga chanduna punna goal mga chanmangamki Boisa Construction FC ki jersey number 13 Gandhi na on goal amag chansinduna Tough Titan FC ki goal account ama hangdok piki hayeng ahanba match oina MVFC Yaripok amadi Moising Athlete ka sanagani aduga ani suba match oina Young Boys Tulihalga Mojibur Farm House Ketrigao ga sanagani hari hojik loisilak pramoroi pausing amana bijare Yamlaba Indian Army na helicopter yauna hairok mamang singgi akoi bida operation chathakrai Social activist Malem Thungangi Santi ki paujal pu bakhong set ngasi Imphal yor tuna loisin krai Torbung attack to Shenaba Kuki terrorist sing action logani resettlement makha sathalagani haina Gurkha regimena Kunja Singh na thajaba pikrai Torbung da Pambai na luchingba UNLF ki designated camp amathamdana Kunja Singh ga khanbiro haiduna Kuman Tham Chandramani na phongdorle Torbung da bom kapsin kibadu hairok prajanani haina khalabra haina Kunja Singh na lengap tanglale Amadi Manipur PMGSY ki package kaya lengap asina aremba da manghalle haina MLA Mega Chandran phonokrai Sige demuk tadi matang sida Mami TV ni khomjin jaba Mami TV Prime Time News sandok chabaloi jari meeting tabi de punu pu AMARJIT THOKCHOM na amukan khrum jari Ibe maki gano aza betamo sigi yamse next time tina checksin na laksilo ka tamkhrobani ne dadarang se juara habaga amta kitabo asumna mayamna machel go option dugum masigi yumasibu asoya ngan kokadabagi next time tina ngap seli next time ti juara habadi ngap tokna ba sembani zaman technology sina bana concrete ka tokna tina ba matamda kapam amuk hena angle adle next TMT strength is in the quick Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. Admission open Millennium School Fasoi Fort 4 Amadi Sagolban Salam Lekaigi Satliba Session Lisingani Kungataru Kungatareki Pre-Nursery da Free Admission gi Kudong Sabagaloinana Class 10 Fawgi Admission Hoseri Musin Manau Puna Tambada Kudong Sabakaya Piriba Matik Shana Takpi Tambiriba Ozakaya Galoinana Matik Saraba School Building Audio-Visual Classroom Montessori Method of Teaching for Free Nursery Security CCTV camera medical staff sports music arts and culture gi tongan ba classroom ban amadi bus ki transportation nupa macha amadi nupi macha singi tongan ba hostel sang naina educational psychologist singna career counseling piriba amadi board of secondary education manipur na loba english ngani kunga mangagi SSLC examination da mark awang ba mairoi single na sar sama mai pak bangam kraba anobu matam gi education system da laifam thokpa infrastructure amadi support system suna leiraba school ni ngasimak lengsin birakduna khudong saba singa silobi ho Miyam ki khudong chanab gi dama cable wire pusan rabasu Mami TV gi makan mathen kya gi channel amadi atop channel kya adom gi mobile phone natragana television de yeng bayar kanai
केबल वेयर टिंबगी मथौ ताद्रबा पुंग कुनगा मरी चुपना येंगबा यारबा अनौब टेक्नोलॉजी असी लाफना मणिपुर की मपान लेबिरिबा इरेसा सिंगसु लाइन येंगबा यारगनी करमना अदोमगी मोबाइल फोन नत्रगना टेलीविजन दा हापतना संदोक्सरिबा चैनल सिंगसी येंगनी हाइबगी मरमदा अकुप्पा मरोल खंगबिनिंग सिंगना 9233577337 दा कॉल तौबिरो मतम चुपदा ममी टीवी बु सपोर्ट तौबिरिबा सिंगु ममी टीवी ना तौबिबल खंगबु चरी